Ahanbada maru oiba pau pizari Tarataruk Suba Education Fair Manipur Education Minister T.H. Basanta Singh na City Convention Center da haudokre. Amadi Imphal West ki Langol Tarungda Laiba Urban Primary Health Center da ngasi Manipur gi ahanba oina Ayush Evening OPD ngasi dagi haudokre. Kurumjari Numidangi Poni TV Manipuri Pau Meeting Tabiriba Punamapu Lakita Khellambamna Taramna Okjari Hauzik Pau Sandokna Pijari Tarataruk Suba Education Fair Manipur gi Education Minister T.H. Basanta Singh na City Convention Center da haudokre ngasi dagi hauduna numit humni chathagadaba Education Fair aduda Manipur gi Education Minister Thaunaujam Basanta Singh Social Welfare gi Director Ngangom Uttam Millennium Institute of Science ki Principal Wahembam Janet Devi Hamadi Maria Montessori gi Principal Susitra Devi Wahembam na athoiba mitunglen oina sarugyaki thoram aduga mari lainana Minister T.H. Basanta na haikibada tamsinba haibasi mapal naide miyoibana hek hingbadagi sidriba fawba lausing haibasi tasingadabani nakhoi gi tungi future asi nakhoi khudimaki makhutta lai ngasigi mahairoi singna ima laibak nushibagi wakhal khak kauthokpa yaroi India amadi Manipur gi naha sing yamna potential lai Mi amabu educated oire haibasi society gi damak thodang loba ngamlaba miyam gi damak care loba ngamlaba matam aduda khaktani lamdam asigi institute khudimaki oja singna ima laibaki isai assemble tawada saktuna mahairoi singbu mama laibak nungsibagi wakhalon sagat kadabani haina phongdoki छात्र छात्री से इचासा इशुसा नोई में हमने सीगी फेयर से की एडवांटेज लो से बा एडवांटेज लो है दी लोइन मग वरी सावबा खंग न बखनो बा नसी इंटरेक्ट तो रिसे सीगी नॉलेज नोई बिल्ड अप तो दोइने बा यार गई इंटरेक्शन तो बा खंग न बखनो बा नॉलेज इज अ नेवर एंडिंग क्वेस्ट यू हैव टू कीप लर्निंग इन लाइफ आई एम स्टिल लर्निंग I am learning from you all also today. After I see you all and meet you, I am learning today. You have to keep learning till the last day of your life. Then only you become educated. Imphal West ki Langol Tarungda Laiba Urban Primary Health Center da ngasi Manipur gi ahanba oina Ayush Evening OPD ngasi dagi haudokre State Health Society National Health Mission Manipur na sinduna pangthokiba thoram aduda Imphal West ki Chief Medical Officer Dr. Priyo Kumar Salam na phongdokibada anauba lengang ama lakpagi initiative oina Ayush ki Evening OPD hangba asi Ministry gi instruction gi matung inna Langon Tarung Urban Primary Health Center asida hangdokpani miyamna khudongchaba asi lawbiyu hairi Mahakna makatana phongdokibada mi khudimak thabak jinman kibana anaba yengbagi matam fau ifang phanglaktabagi mawong ama lakli masina maram oiraga evening OPD asi hangdokpani haujikti Ayush ki matengna yoga tauba amadi Ayush ki hidak langthak loinana Ayush ki layengna masa mau fana laihanba yai Ayush ki kanaba kaya ama lairi khudam oina angang da pokpadagi abdominal wall hobagi Laina inguinal hernia haiduna lay masi Ayush ki hidak chaduna fan ki loina na khanauda nga maru pankiba Ayush ki hidak na nga maru tumhan kiba asina chingba Ayush na ngamba kaya ama lairi haina mahakna phongdoki ngasi hangdokliba evening OPD asi suti numit nataba singi nungthil gi pung ani dagi numidang wairam pung taruk fawba hangani hairi thoram adu NHM Ayush ki State Nodal Officer Dr. Benedict Maring na thoram mapu oiduna National Urban Health Mission gi SNO Dr. Swarab Rani ga guest of honor oina saruk yaki Asigi aswagi Langol Tarung natana Manipuri makam khudingmakta khundariba natak anakpa Imphal West ki mangi obthosu prajasing sina ayung tin matamda thabak che shuru ga nomloraga thabak chinan madagi Ayush ki khulongsa bji lobing malai ba thodi hariba Langol Tarung sida asi maktagi hauna pungani dagina mari bhawda hangdok sareba kogi Ayush ki OPD sida lakiraga khulongsa bji lobi wa kopche media ki thongdam yamda pau
Intellectual Forum of Northeast Manipur na sinduna Bir Sabakar, the man who could have prevented partition haiba New Delhi gi Rupa publication gi Uday Mahukar amadi Chirayut Pandit ki larik ki khana nainaba ngasi Imphal gi JN Dance Academy Auditorium da pangthokre thoram adugi athoiba mitunglen Manipur gi Chief Minister N Biren Singh Oiki Amadi Dana Manjuri University ki Vice Chancellor Professor Nomaitiem Rasmohan Singh, Manipur University ki Vice Chancellor Professor Naurem Lokendra Singh, Region and Institute of Medical Science Imphal ki Director Professor Ahanthem Santa Singh, Manipur University of Culture ki Vice Chancellor Professor Paunam Jugindro Singh, Government of India ki Chief Information Commissioner Lairik Asigi Aiba Uday Mahukar, Kargi War Hero Call Dr. Rajesh Adorj SM Amadi, Sangit Natak Academy New Delhi gi General Council Member S.I. Nabachandra Sharma Naba Bolkenona Sarugyaki, Thoram Adugamari Lainana Manipur gi Chief Minister N. Biren Haikibada, Prime Minister Gumba Miyoi Ama Lairam Labadi, India Partition Tauram Dabayai, Sanglabam Matam Asi Akhoina Asoiba Sing Nong Matan Nainarudi, Thigalude Modina Laklaba Matunda Karamna Soikibano Haiba Nainaba Hauraki, Nation First Haiba BJP gi Wakalon Asimag Miyamna, Tamjaningai ni Indiana Soikiba Kaya Adu, Larik Asi Nainaduna Makatana Soidana Bahot na Bagitanja Ama Lahoksi Haina Fongdoki, Mahak na Makatara Duna Chahi Dising Ahumgi, History Lairaba Manipurni, Adu Bunong Mata Nainade, Aikoigi Miyam Nainaba Aduki Matik Watli Pik Labasu State Amagi Structure Laijaba Ning Tamba State Ama Oina Laki Haibasi Aikoi Mirolna Kautok Pagum Tauri Haina Fongdoki. We're also in opposition typically Pakistan, China, neighboring countries in Sri Lanka, China, Myanmar, backing by hostile countries in the back of the way. Politically, political imbalance, geographical imbalance, population growth, sudden increase of villages, sudden increase of population in some areas. Why? We have to go deeply, like Sabakarji is doing. India gave future state structure with a conviction 100%. Imphal East ki Bamon Kampur dagi Boni Ilangbam na Go to Northeast Explore the Unexplored Haiba Thim da Yumpham Oiraga April Kuntha dagi India Gate dagi Hauduna Sikkim Arunachal Pradesh Assam Amadi Nagaland Fauduna Chatkiba Khongchat Aduda Khwai dagi Sangna Chatpa Ngambagi Damag Limca Book of World Record na Northeast ki Tourism da Kharada Oirabasu Chaukhatnaba International Book of Record India Book of Record Amadi Limca Book of Record na Mathang Sitna Ikai Kumnaba Uttuna title Pirakre Gearless Bike 110cc Scooty gi Solo Ride ta Thuna Yangna Yaubang Nabagi Pandam gi Makada Chatpa Khongchatni Haiki Masagi Chahi Kuntramathoi Shuraba Boni Ilangbamna Numit Taramathoi Nida Kilometer Lising Taruk Chamriga Kuntrani Thoi Yauba Ngambaga Loinana International Boundary Amasu Thungba Ngamkibani Ngarang nungthil pung mari rom tarakpada Imphal gi Custom Division gi Anti-Smuggling Unit ki Superintendent na akaknaba pau ama fangbadagi Sekmai Bazar Mayada mapalomdagi pushalakpa yamlaba sanagi bar aina yadaba mawongda punaba honarambadagi fare haina Office of the Assistant Commission Custom Division na ngasi thadorpa cherol amana hairi sanagi bar sing adu silver machugi Maruti Ecovan registration number AS01 ES 1738 Amada Punaba Honarambadagi Fargat Kibani Hairi Faraba Miyoi Adudi Huidrom Mani Singh Chahi Kunmathoi Apokpa Huidrom Ronesor Singh Ilang Kangpopi Mayai Lekai Thawbal Dagini Hairi Mahak Nasana Singh Adu Ben Adugi Dax Bot Ki Cylindrical Pipe Manungda Lot Laga Punaba Honarambadagi Changsinduna Yenglubada Sana Bar Humfu Matho Yaurambani Hairi Fagalaba Sanagi Bar Sing Adu Punna Gram Lising Tara Chamaga Kunitoigi Oigani Hairi Faraba Miyoi Asigi Matakta case Ama Pal Tauduna Makataba investigation Chatharagani Haina Cherol Asina Palli
Coordinating Committee na changsilakliba awareness kam human chain gi humni chanba Nilapatal Higher Secondary School Sekmai Amadi Lamjin Educational Institute Awang Posabam Kunauda ngasi pangthokre ngasigi human chain aduda saruk yakiba Desamgi Education and Academic Affairs gi Secretary Thongnauzam Somol Luwang na haikibada Mahiroi Singh na Mahiroi Shangda lakpada yamna Ataba mamalda ahongba laubinaba tungi yumbirel oigadawriba laibak asigi mahiroi singgi tangai fadana warabasuwana punamakna yengbifam thoi hairaduna gari bara Ataba mamalda laubinaba mari leinaba authority singna chapchaba rule ama sembinaba su appeal tauki loinana government ki school singda thengnabada oza tara mari leigadabada oza ani khak leiraga school ama chalairiba asi tungi yumbirel semba oidre haina fongdokladuna mahailoisang amada toilet ama phau leitaba sisu yengsinbinaba fongdokpaga loinana private school gi mahailoisang singdasu makhoigi chathagadaba rule and regulation chapchana chatnahan baga loinana aki akhang piba yakhai thingai ba piba asi tokhaudrabadi hena awaba oiragani haina su fongdoki Tathagadaba tumbai awareness kam akoi human chain ngasi numi khumni chalak pasya se koi sekmai da leiba dumba nilapan maya secondary school da koi pangkhokli haiba akoina masigi mafam asida akoina awareness torok pamadi akoina human chain semlaga lakam matamda school sigi kari awara passing yengakum matamda su haiba school sida akoi laboratory mapung phan leitaba tongan mo oja sing watpana marmakanda mahiro sing da akoi victim mohenba mahiro sing da makoi maning tamna laik tamjabagi hak sing go akoi hongna akoi lengang mat pase masi tobigano haidana masi gi so akoi disturbance da akoi yaujari men haiba tare maram baduna akoi leiriba government ki employee sing na akoi government paibiriba lengai paibiriba sing na akoi leiriba mahiro sing gi school sing gi mahilation sing gi awar pa laboratory bu oikera na tagna oja sing go oikera magi pibam thokpa lebam thokpa magi maung matau sing chap chana lehan biu haiba sine akoi maikare thamjring badi nilapan ma higher secondary school haiba adum mafam masida su akoi oja watpa magi lebam thokpa infrastructure gi maung matau maril tadan leiba oja sing watpa masine maram marakanda achauba sapu makak disturbance makak akoi gi nilapan ma higher secondary school da piba se masimu yam laiba tibani maram man athu matamda gamena masi minang changbira kanda mairo sing da disturbance piba se masi topi waiba Paugi marak thana atenba break ama longminasi Itaw ko daw nang waka ini mai to lay dito. Kamay no mai dito. Sige tha jida ni ne he ka koi na pineapple festival ye dito. Itaw sa hi ani shwe ni pe na min maram mer ge ye ko ki bese. Ye mo phang dra bani ne. Na pom am ta dri bo. Kari pau no. Ala koi na palam thai da pineapple festival sene ne kan em ta de. Hatuk sin dira. Handak sei sin de ne. Taw nga suboi na hai sei ni le pre da na. Asem mai tra tre suboi ge ne wa. Taw nga suboi na handak pineapple festival idang pang tho ne wa. As Sini na mayam 2007 nagi left manai dira ngasi paw sa thar tuna lagi ba sahi ani left ro matungda hatta bi suto de trawa suboina lagli ba July gi date 1 degi na date 5 paw ba Khambanu market complex Poropat Lamkhai Andrew Kendra da pangthok charagani lamdam asigi state fruit ama oiriba kihom asibu yokhatpa amadi pathok asibu puthok liba longmi simbu puning thogat poina 2007 degi hogduna ngasi fawba pangthorakli pineapple festival asibu iramdam asida leibiriba kangai chat namakna saru yabinaba haizari aduga festival asi hawbadagina loiba fawba cultural program amadi isai nomagi thoram singsu pangthok chagani tarurak suba state level pineapple queen Mahausagum handaksu pangthokani pangthok chariba sigi maruiba pandamdi kihom thajariba akhoi farmer sing asida akoina alternative arrangement ama haita akhoi magi khara ma hingnana bagi lambi ama oinana na akoina magi sarkar gi maikai dagi hanasu funding khara akoina magi akoina pidna lagli ado masisu makha tana pinana ba haidana akoina hona jabani aduna kihom thajariba sing asibu pungning thagoi pibo oina manipur gi praja mayamna pineapple festival si yengba lakpiyo amasung saruk yabiyo haidana mayam phangna khurumjari ado akhoi ji khatang na chalaga tawdi haroi aduna mayamju pineapple festival se yengba lakpiyo hantakti yam nuai gine abse thajaba lai mayamsu sungsoi thoidana lakpiu aikoi su gaijerangi
ब्रेक की मतुंगदा तरामना ओक्चरी मखाताबा पाउ पिजरी angangsing masa mau fanabagi pandamda nongmagi oiba health camp ama ngasi luwang sambamda laiba Srivan Higher Secondary School da Infal East District ki CMO na senduna pangthokre ngasi health camp aduda angangsing laying baga loina na lemne hidak langthak gentoki school asida principal in charge ki thaupuriba irengbam usarani na fongdokibada health camp asi angangsing asibu makhal kayagi anabadagi kannanaba amadi masamo fana thamnabagi pandamda pangthokpani loina na ngasigi health camp asina school asida ahanbani haina fongdoki mahakna makha taraduna school asi sport complex ka naknana leiraba satra mayam ama emission tauba lai hauze school asida satra punna chaniga kul leire makata na satra kaya amasu transfer taujage haiduna laknari adum oinamal school asi government na upgrade taukiba leirabasu infrastructure di aduki matik fibam sothana leiri haina fongdoki school asida lab attendant yauna oza kuntragi mayada watli masamak principal in charge oina leijarabasu nongmada class ani dagina ahum fauba lauba yauri oza watli ba marak asida handak amuk oza ani amasu transfer taukre adubu oza amadi halaklabasu transfer order phangdabana join tauraktri masida sunatana school asida toilet fauba ningthina lei te maram aduna mari leinaba authority singna school asibu yengsinbinaba appeal taurakle 2021 की अगस्त की तांग कुनग तरे सिदा मणिपुर गवर्नमेंट ना अपग्रेडेड तरोमा बा स्कूल नि अदुबु मागी इंफ्रास्ट्रक्चर सिदी करिगुंबा अमता लैतरे करिगुंबा अमता लैतबा मरमना आइगोंदसु आइदी याम तीना चौखत्तबा हाइकबा तारे को सी स्कूल जे चौखल हनबो होनबदा आइसु अगन अंग अंगम्बा उपाय सिजनदना ओजा मैम से कंट्रोल तौरे छात्र मैम से कंट्रोल तौरे अदुगा ओजादी वाटलबनीना आई इसासु आई प्रिंसिपल इंचार्ज होइना हापिरकपनी मणिपुर गवर्नमेंट ना अदुना ओजा वाटलबनीना आइसु क्लास है नोंमदा अनि चंगबुसु यावरे अहुम चंगबुसु यावरे मरकसिदा हारिङैगी ओजा वालिङै ओजा कुंथ्रा मुकी एरिया दा वाले इंक्लूडिंग लेफ्ट अटेंडेंट यावरगा हाइबैसिगी मरकसिदा ओजा अनि अमा मुक ट्रांसफर तौखरे ओजा अनि मक ट्रांसफर तौखरबा मतुंगदा ओजा अमदी हलए हलअसुमा हजिक फावबदी अपॉइंटमेंट ऑर्डर से ट्रांसफर ऑर्डर फंगदी हाइदना हजिक फावबा लाक्ट्री अदुगा ओजा अमदी ngasi join तौररे अदुना मणिपुर सरकारना अखोइगी सिरिबन हायर सेकेंडरी स्कूल लोंग संबम से चानबिदुना मियंग अमुक्तंग एजुकेशन मिनिस्टर ना लाकपिदुना डायरेक्टर कमिश्नर स्कूल सिबु लाकपिदुना अमुक्तंग यंगसन बिरना था असigi tang 12 dagi jiri tipaimuk lambi sembi dabadagi matangda chathakiba pung 94 gi kaukiba ban aduda yanaba puraktabana maram oiraga makhatana jun gi tang 13 dagi amohanna JT road ban kaukiba adu ngarang numidang pung 8 ta work minister Govindas Konthojamna lambi asi September tha dagi semba haurani haina jiribam DC gi khutangda thajaba pirakpadagi ban asi matam kharagi oina handokre karigumba wafam asi September tha fawbagi manungda thabak oina pangthorak taba taragadi October tha dagi akanba khongjang sangsilagani haiki ngarang jiribam DC gi bangloda chingdong lekai women organization CHWOO amadi jiribam CSO Sing yauna Dishiga wari sanaba matamda work minister Govindas Konthojamna Dishigi khutangda JT road asi September thada semba hauragani haina thajaba pirakpa aduga thabak asi haujingai matamda JT road pothole sing asi DC amadi SP gi meeting makhada PWD na semjin ba haina yanaki masigi matangda ngasi ayupung 13 taba matamda chingdong lekai community hall da miyam gi oiba mifam ama chingdong lekai women organization na sinduna pangthoki mifam aduda CHWO gi president S Binodini Devi amadi Vice President Hais Thoibi Devi Chingdong Lekai Mera Club ki President A Gopi Mohan Sharma amadi Vice President K Komon Maitai BJP ki spokesperson L Birajit amadi Ajuka President Mutum Maipaksana Mangangsu Saruk Yakhi Haukiba tha asigi tang 12 da yumdagi thabak chatkani hairaga thokraga matang
Mathangi numit ki ayukta Kakching district ki manung chanba lausipat amasung soragi lonaba mafam amada thawai yaudaba hakchang oina phangkiba warepam Premjit Singh chahi kunhumdoi apokpa Abiram Singh papal mayai lekai gi misi gi matangda Chatharakiba Infal More Rambi National Highway Chamaga Ani Thingbagi Khongjang Adu Lengaki Maikai Dagi Wangjing Tentha Kendragi MLA Paunam Brozen Singhi Kuthangda Chief Minister N Biren Gawari Sanabagi Matam Ama Pirakpadagi Matam Kharigi Oina Ban Asi Yaithokle Haina JSC against the brutal killing of Warepam Premjit Singhi convener and Tiken Singh na Thadorpa Cherol Amana Hairi Manipuri Student Federation MSF Mayai Loishangna Semkiba Manipur University Committee MUC gi meeting makada ngasi June gi tang 18 asida tongan ba Central Amadi State University singi postgraduate PG Common University entrance test dising ani kunithoi tawgadawriba asigi coaching class punna online offline mahairoi chawnga mukna saruk yaduna GP Women College da haudokre thoram aduda MSF Head Office ki President Khangebam Bidyasagar General Secretary Hizam Rosan Amadi MUC ki Convener and Nisikan Su Saruk Yaki BJP Manipur Pradesh ki ahanba oina state asigi chingi mafamda tha asigi tang tara mangada hauduna numit nini chupna chatharakpa BJP Manipur Pradesh ki state executive mifam ngarang kangpopi bazar gi 7 mandapta loisankre state executive mifam doishinbagi thoram aduda wangang naduna chief minister and birena Manipurda rajniti tawriba singna state amadi nation sengatpagi wakhalon lairamdabana state asigi politics fail oirambani Matam amagi rajniti di bot lepa sarkar semba minister oiba phampai naba hotnaba thabak lauba transfer amadi posting tauba thika taubada meeting changba politics oina tawi adubu ngasidi BJP gi luchingba kaya gi nation sengatpagi wakhalonda thabak taurakpana leibak asi mangjin thana changsinba ngamlibani haina phongdoki thoram aduga BJP Manipur Pradesh ki President A. Sarda Devi, BJP Manipur Pradesh in charge su oiriba National Spokesperson Dr. Sambit Patra, MLA Singh Amadi Atai Party asigi member Singh su sarugyaki. Sebot kangari ga charu badagi laikidabani chingnaba khambagi imungda LMG na lupa lising tarat Tengbangkre lamdam asigi miyamgi awaba khudimak lengak na loina kokhanba ngamloi lengak na uba ngamdaba awa ana taraba sing nakna leiriba kairoi lekaina angamba mating pangsinduna punna hingminaragadi lamdam asi chakhatpa purakpada chauna mating oiragani haina light minded group LMG Manipuri Public City Secretary Rakesh Naurem na phongdokre wafam asi ngasi sebot ka ngari ga charu badagi food poisoning oi badagi singnaba mawongda laikhidraba thongju kendra gi manung chanba thongju part 2 pichu lampak ta leiba longjam khambagi imung manungda khudaki oina tengbang lupa lising tara khusinnabagi khongchan amada LMG gi Public City Secretary Rakesh Naurem na phongdokibani group asi gi Secretary Sorok Haibam Ojit na luchingduna chatkiba ngasi Tembang Khongchat aduda group asigi secretary Sorok Haibam Ojid Public City Secretary Rakesh Naurem Amadi Dr. Maibam Iten Sobita Maibam Dr. Inauban Maithem Boinau Maibam Naurem Labango Padama Guru Mayum RK Latasana Kunjesor Mangsatabam Surendo Ningombam Kennedy Maibam Amasung Frailakpam Devikarani na luchingduna maru oiba luploi Kayana saruk yaki ngasigi tembang khongchat aduda saruk yakiba LMG gi members singna minute ama tumina leptuna laikhidraba khambagi thawaina mapu magi nakta ingna chikna lairuna ba amadi hozi layeng chathariba khambagi apopi mama amadi machegi punsi kanba ngamlasanu haina thongni jaki Rakesh Naurem na makata na phongdokibada kaithel pot lairaga chabada yamna cheksaningai oire handak Marup khambana laikidaba amadi mahaki apopi mama amasung machena hoji aruba phivamda hospital da layeng chathariba thaudo asi yamna thamoi shokpa amadi thohaningdaba thaudokni marup khambagi imung manungda nanghauriba awaba asida thamoi shengna ngasidi tembang asi khudaki oina pangjabani aikoina phattaba mayai
kaba jinjak sing chabada amadi atei phattaba hainabi singda hainaduna arembada sel manghanbagi mahut lamdam sigi tola taraba kana leijadraba amadi ka hena awaba taraba singda mating pangsinduna aikoi punna hingminasi laingak haibasi aikoina sembani aikoina semkriba laingak na uraktaba aikoigi irakta leiriba awa ana taraba singda angamba mating pangsinduna taragadi lamdam asi hena chakhatpa purakpada natana aikoigi marakta minungsi senba migi masingsu hengalakani laingak nasu lamdam asigi ka hena waraba imungsingda ahenba mityeng changbibaga loinana matingsu pangbiyu haina haiki sen chongna sanabinaramba sagai amagi yumbi moina lepiramba marup khamba maki mane khang khangudana yamna khudong thiba thodo ma haiba tare yamna thajadaba kana chingnabada mana forum leiruba madu sarubadagi mung hupna sumai lekhidabani haibagi dugumba hujujiksu madugi test tonanaba mapanda thabagi process mari lenaba department satharingai marak sida koina like minded group na sumaina laksar tachengna hargade like minded group se covid second wave ki yamna waba yamna khamthena waraba matam madudeda ekoi wakhalon manajaba ekoi group amoina semjage baduma group ama paugi marak thana amu hana break ama lominasi itaw ka daw nang waka ina ngai to leidu kamai ngai dino sigi tha jidani ne he ka koina pineapple festival yengi du itaw sahi ani sur ni ne pandemic na maram moir ga yai thu ki base yeng phangdrabani ne na pau am ta dribo kari pau no hada poiro palam phai da pineapple festival sene ne kan em ta de hadak silu dira hadak sei silu dine trawnga suboina hai chai ni lepre dana asem bai tra tre suboi ga du ne wa trawnga suboina hadak pineapple festival idang pangtho ne wa as Sini now ma'am 2007 nagi left manai dira ngasi pawa sa tharap tuna lagi ba sahi ani left dru matung da hatak di sutu da trawa suboina lagliba July gi date 1 dagi na date 5 pawa thambanu market complex poropat lamkhai andru krenda da pangthuk charagani lamdam asigi state fruit ama oiriba kihom asibu yokhatpa amadi pothok asibu puthokliba longmi simbu puning thogat poina 2007 digi hogduna ngasi fawba pangthorakli pineapple festival asibu iramdam asida leibiriba kangai chap namakna saru yabinaba haizari aduga festival asi hawbadagina loiba fawba cultural program amadi isai nomagi thoram singsu pangthok chadani tarurak suba state level pineapple queen mahausa gum handaksu pangthokani pangthok chariba sigi maru eba pandamdi kihom thajariba akhoi farmer singa sida khoina alternative arrangement ama haita akhoi magi khara magi hingnana bagi lambi ama oinana ba khoina magi sarkar gi maikai dagi hanasu funding khara khoina magi khoina pidra lagli ado masisu makhata na pinana ba haidana khoina hona jabani aduna kihom thajariba singa sibu pungning thagoi pibo oina manipur gi praja mayamna pineapple festival si yengba lakpiyo amasung saruk yabiyo haidana mayang phumna khumjari ado akhoi di katang na chatlaga tawdi yaroi aduna mayamju pineapple festival se yengba lakpiyo hantakti yam nungai gine abje thajaba lai mayamsu sungsoi thoidana lakpiu aikoi su raijerange break ki matungda taramna okchari makataba pau amohanna pizari Assam Rifles ki Srikona Battalion na International Yoga Day ga mari leinana lisang sitna yoga gi matangda awareness program chatharakliba asigya mari leinana ngasisu kamai company na sinduna yoga gi awareness program ama new Sibilong village da pangtokre thoram aduda nupi nupa angang yauna punna khunja chamagani fu manga na saruk yakhi loinana yoga instructor na Surya Namaskar yoga sanana chingba Laina tauba yaba yoga gi poster kaya su miyamda uttuna taki
Mantak Village Authority gi Secretary ni haizaba miyoi amana tha asigi tang tarada thadorakiba cherol amada Mantak Village Authority BPO Mantak Chandel District pin number 795103 haina thaba letterhead sizinaduna Kakching District ki manungda leiba mafam amabu Chandel District hairakliba asi athuba matamda mari leinaba department amadi Manipur lengakna midyeng changbiu matam kuina leiminaraklaba Kanglup Maselgi marakta irang thoknaba seliba miyoi sing phaduna cheirak pidrabadi akanba khongjang sing changsinba hauragani haina Kairak United Development Association Kudagi General Secretary A Achaubana ngarang paumi singa unaba amada fongdokre mahana makha taraduna Mantak Village asi hana Thobal District ki saruk ama oirambadagi Manipur lengakna anauba district tale Taret CM Kibagi Manungda Mantak Village asi Kakching District ki Manungda Laiba Komfuruk ki Khul Amani Loinana Wabagai 36 Assembly Constituency ki Manung Chanba Kairak Gram Panchayat ki Ward ki Saruk Amani Kakching District ki Mayai Chabukta Laiba Khul Amabu Chandel District ki Khulni haina aranba wafam fongdoktuna furup ani gi marakta nungsinadana seliba miyoi sing athuba matamda lengakna faduna chairak pigadabani hairaduna karigumba Mantak Village ki letterhead aduna achumba oiragadi amadi Chandel District oiba pamlabadi Chandel gi mafam amada chatpikro Kakching District pu Chandel ni haina hairak lamdam asigi miyamna yabang hamloi maram aduna mari leinaba department amadi lengakna akanba midyeng changbinaba haiki karigumba midyeng changbidaba tarabadi thohaningdaba thodok kya tholakpa yai haina su fongdokhi Haukiba tha asigi tang tara mangagi ayuk pung taraga minute kuntrarom taba aduaida Kakching Wairi Kamala Parengdagi Moirang Them Ongbi Ichantombi Devi Kaubi Maunaha ama mahaki chahi ahumta ngairibi masanupi M Lingjen Deviga yumdagi thokibadagi hanjilaktre hairi kanagumbana mau amadi angang asibu thengnabirabadi manak nakpa police station natraga 93 Ngakpigani 9862880850 da call tawbiraktuna nupi asigi mapuroiba Moirang Them Yaikhomba Elias Tomba Singda pau pibiraknaba khangalakli Official Kunithoi Biometrics namlamdabadagi Manipur lengaki Directorate of Rural Development and Panchayati Raj amasung State Institute of Rural Development ki Wathok lakle department asigi director na khudyek pi duna thokiba memorandum amana hai RDPR amasung SIRD gi staff punamak biometric system da attendance register taunaba chahi asigi March 18 da order thokiba laikhrabani adum oinamak April gi tang amadagi na May gi tang 38 fauba asida department asigi official kayana biometrics namlamdabagi wathok oirakle pau asina makhatana hai biometrics namlamdabana official singna makhoi na office lakhidaba natraga biometrics namlamdabagi maram sing adu matik chaba document singa loinana numit manga nigi manungda pisilakadabani maduna natrabadi biometrics namlamdaba numit sing adu extraordinary leave oina pangani haiki employee kharana department asigi director amadi deputy director di office karakpa sungu ude haina maral siki loshilakpada maru oiba pau amuhana pizari Taranitoi Suba Education Fair Manipur Education Minister T.H. Basanta Singna City Convention Center da haudokre. Amadi Imphal West ki Langon Tarungda laiba Urban Primary Health Center da ngasi Manipur gi ahanba oina Ayush Evening OPD ngasidagi haudokre. Matang sida numidangi poni TV Manipuri pau loishinjare meeting tabiriba punamapu amuhanna kurumjare.